अहानबदा मरोइबा पाउ पिजरी कुकी लालौबा सिंगना चनुंगदा नोमै कापसिंदुना लंदाख्रे लाइबक फबदगी असोक अपंदी याहौद्रे खुरुमजरी टाइम्स ऑफ मणिपुर के मणिपुरी पाउ मिरेंग ताबीरबा सिंगबु लक्ष्मी कोंखामना तराम नोकचरी हौजेक पाउ संदोना पिजरी ngasi ayuk angan bada kuki lalauba singna Imphal East District ki manung chanba chanungda nomai kapsenduna landarakre laibak phabadagi asoga panmakte yahowdre thodok thofamdagi fangba pawmagi matung ina ngasi ayuk pung 3:10 rom tarakpa duaida khanghaudana chanungi mamang chingda khundariba Jaulen Moljang Langhoi Thingyang Chingdai Laikot amadi Filen Court Khul Singdagi Khulai Matik Chana Paiba Combat Dress Set Pamasing Yamlaba Kuki Lalauba Singna Tampakta Khundariba Chanung Mitai Khul Tamna Changsilagtuna Nomai Round Kya Kapsinba Horakibani Oiragiba Fibam Aduda Chanung Khulgi Kunja Singna Arai Araiba Khulai Putoktuna Chanung Khul Yausilaktana Ba Maikai Ahumda Tatuna Khut Thongnaki Nakal Animakta Akan Mamongda Khut Thongnarakpadagi Chanung Khulda Laiba Nupi Amadi Angang Sing Lanjanaki Aduga nupa singna kuki lalhoba sing aduga thengnaki hairi kuki lalhoba singna achoba kulai paiduna lan changsilakpa aduna maram oiraga chanungi kunja sing mayoknaba ngamlaktabadagi khongfom khajik handoraki nongmai kamnabagi pau adu hek phangbaga Imphal East District ke Additional SP Operations na luchingba Manipur Police Commando ki Gypsy manga amade Gorkha Regiment ke combined team ama ayuk pung 3:13 rom tarakpa duaida mafam aduda sangsinduna irang adu laksin ke security force yausilaktuna chanung mamang chingkhong area sing fauba jangsin badagi nakal anima khongfam handok naduna nongmai kapna badu lepki Bishnupur amasung Churachandpur district ani ki lona bada laibas Shaiton ge Kolvung lambida sakhangdaba singna plan tawduna thamlamba bom ama pokhaibada Mapan suba Assam Rifles ki personal ama soklei bom pokhaibagi thodok adu ngasi ayuk pung 5 rom tabadu aida Saiton SC ki manung chanalaiba Kolvung lambida thokibani hairi presta phangba pawmagi matung ina thodok adu ngasi ayuk pung 5 rom tabadu aida Mapan suba Assam Rifles ki personal singna normal duty chatlingaida hana plan tawramba bom adu khanghaudana pokhairakibani bom pokhaibagi paw adu hek phangbaga ahian ba security personnel sing mafam adu da changsinduna thiba humbagi thabak chathaki adum oinama miphamipun na chingbagi pawdi leite hairi ngasigi bom pokhaibagi thodok adu da sokhiba Mapan suba Assam Rifles ki personnel adu laikan anaba IGAR South da pukre haina pawsna makhatari Hauzik Manipurda oiriba tangdu laita dabagi fibam asigi matangda Peace Committee of United Naga Council Manipur gi mikhut singna Manipur gi Governor Anusya Uike ga unaduna wari sanakre Raj Bhavan da ngarang Governor Anusya Uike ga unakiba aduda Peace Committee of United Naga Council Manipur gi mikhut sing aduna Hauzik lamdam asida thokliba irang asida Governor na lokhaliba thabak singbo singthaki unaba aduda committee gi maikedagi lamdam asida tangdu laita ba hanjilakna ba honabada angamba thakta honagani amade ungkhatnariba furup animakna machin mana oibagi wakhalon sagatuna tangdu laita ba phibamda hanjilakna ba honaba angamba honagani haina thajaba piramki hairi loinana Governor Anusya Uikenasu committee gi mihut singda status da pamdaba thodok sing makhatana thoktanaba tangdu laita ba phibamda hanjilakna ba furup animak yasinna ba honabada mateng pangbiu haina appeal tawke hairi Relief Camp Sing Hangbada Wakal Khantaraga Laitana Selang Se Haina Manipur Lenga ki Education Law and Legislative Affairs Minister Thongnauzam Basant Kumar na Sai Utlauda Hangliba Relief Camp Sing Yangsen Khongcharamada ngarang phongdokre mahakna makha takibada laibak thiba thodokna maram oiraga Relief Camp asida saidangfam lauriba miyoi khudingmak magi sabchaba fibam ama hanjalaktri fauba mafam asida laigadaba oibana makhoigi mayum magni khana nungaina lehena ba khonasi camp asida lairiba angang mahairoi sing ase nungtige chang naina matam khaidoklaga lairik pahanba
Sanahanba Pizza Pithakpa Tausi, Makoigi Mankraba Yumkai Lantum, Asigidamak Laganasu, Kanaba Yaba Kanari, Matam Kayam Kuina, Lakigani Kangdabana, Ningtina Sinbiba Matautai, Volunteer Singsu, Matam Kaidok Nasi, Miyam Nasu Relief Material Sing, Mating Wang Balakpada, Nong Matada, Lakbigano, Pau Fauna Raga, Matam Kenana Bibirao, Fashion Gimongda, Relief Material Mating Pangba Tabigano, Natragade Tungda Wagani Haiki. Marathana atem break amatang lominasi. Admission open. Singzamai Supermarket Labor Smart Tutorial Center Gi Bosem Kosem Amadi CBSE gi Class 9 digi 12 Fawgi Arts Science Amadi Commerce Stream gi Foundation Course Medical Engineering Amadi NDA gi course tamna bagi lakliba Megitang mga dagi taragani pan Fawgi manungda class haujaragani well experienced lairaba oza singna takpi tambibada natana arapada laiba mahairoi singi oina hostel amadi event service kisu khudong chaba pizariba tutorial center ne Nasimag admission tawbiu akupa marol gidamag contact tawbirau 8787601123 Smart Tutorial Center Singzamai Supermarket. Break ke batong miyang butaram nokchari makataba pa upizari. Lamdam asigi mafum kyada irang namaram oiraga lanjenar pasingna lairiba tongan ba relief camp singda Khwai Brahmapur Women's Development Committee Mairapaibi amasung Uripok apunba nupi lof unana puna khusam naduna mateng pangkre tengbang polam sing khusinaki ba mafam sing adude Gopal Ji Leirak Community Hall Relief Camp Lamboi Khongnang Khong Netaji Subhash Chandra School Relief Camp Moirang Lamkhai Relief Camp Moirang Khunau Seva Club Relief Camp Moirang Thangjing Relief Camp Kumbi Awang High School Relief Camp Kuman Lampak Sai Complex Kundrak Pamgi tungan mamafam ahum dahangba Relief Camp sing Singzamai Akampat Ideal Girls College Relief Camp ni hairi. Hauzik thok liba kanglop ke irang asina maram oiraga Bisnupur District ke tonganba mafam singda hangliba Relief Camp singda Indian Red Cross Society IRCS Bisnupur District Branch na mateng pangkre IRCS Bisnupur District Branch na mateng pangkiba mafam sing adude Laimaram High School Oinam Government Higher Secondary School Sunusify Upper Primary School Fogak Chow Ikhaina Chingbane Relief Camp sing aduda Kangkhal Cheng Hawai amade nongmada changdaba yadraba polam sing mateng panglamki IRCS Bisnupur District Branch na mamang daso Moirang Kumbi Bisnupur Oinam Thanga amade Nambol Assembly Constituency ge tongan mamafam singda hangliba Relief Camp singda mateng pangba lekre hairi Relief Camp ta mateng pangba chatba duga mari leinana Oinam apunba Mairapaibi Loop ke Secretary CS Anobina Fongdokibada Indian Red Cross Society Bisnupur District Branch amade atai organization singna Relief Camp singda mateng pangbiba se thaganingai ni haina magna Fongdokhi Lamdam asida ingtapa amade nungsi chanana leiminanabagi wakhalonda Kakching amade Kakchingga khulonabna lai khundaminariba khulsingge miyoi singna saruk yaduna semkhiba Committee for Peace and Harmony na sinduna Relief Camp amanga se Kakching Higher Secondary da hangdokre Kakching ki tongan mamafam singda lanjenaraktuna Kakching da leiba yum singda changjafam lauduna leiramba miyoi kya ngasidagi Kakching Higher Secondary School da hangdokliba Relief Camp asida leihanba hokre Relief Camp hangdokpagi matangda committee gi co-convener Chatadhari na fongdorakpada Kakching amade Kakching ga khulonaduna leiriba Khangsim Village Minau Laizing Langol Koizam Shora Irengban Korau Pokpi Haikrak Pokpi Palel Punal Mantakna Chingbage Mihut Singh amade tongan ba civil society singge Mihut Singh yauduna Semkiba Committee for Peace and Social Harmony Head Office Kakching na sinlangduna Kakching Higher Secondary School Kakching da Relief Camp ama hangdoktuna awaba taraba singbo Jangja Fampibagi Thabak Thoram Singh asidagi chathaba haure Relief Camp asida Hairok Part 3 Lammari Phangba maningdagi youth team Hairok Army Running Practice Team Center na lagtuna yamlaba achathak Firol amati atai makhal makha kyagi polam sing mateng pangbirakbagi damak committee gi maikidagi thagatwa fongdorokli loinana makhatana lamdam sigi miyamna kem asida mateng pangminaduna awana tarba miyamda mateng pangminasi haina appeal torakli
ꯍꯧꯈꯤꯕ ꯇꯥꯡ 3ꯗ ꯈꯪꯍꯧꯗꯅ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯟꯁ ꯐꯣꯔ ꯁꯣꯁꯥꯏꯇꯤ ꯃꯣꯏꯔꯥꯡꯅ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯈꯪꯍꯧꯗꯅ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯦ ꯂꯣꯏꯅꯅ ꯌꯨꯝ ꯀꯩ ꯑꯃꯗꯤ ꯂꯟ ꯊꯨꯝꯁꯤꯡꯁꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯂꯥꯟꯖꯦꯟꯅꯗꯨꯅ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯑꯋꯥ ꯆꯩꯊꯦꯡ ꯈꯥꯡꯗꯨꯅ ꯑꯋꯥꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤ ꯃꯍꯧꯁꯥꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯛꯂꯕ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯁꯥꯒꯠꯅꯕ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯀꯥꯎꯊꯣꯛꯅꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕ ꯑꯉꯝꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯗꯨꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯆꯅꯨꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯈ꯭ꯔꯦ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯍꯧꯗ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯂꯣꯏꯖꯔꯦ ꯃꯤꯔꯦꯡ ꯇꯥꯕꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ